tongan findings ke matung ina Manipur na saba hengalakpagi chang ase Delhi dagi saruk tara heli haida Fuse Manipur project NIT Manipur ge project team lead Dr. Ngangbam Romisina Tom TV da phungdurakle haukiba numit kharani asida state asida ka hena sabagi pibam ama mayok nariba asiki matangda NIT Manipur ge Department of Civil Engineering ge Associate Professor Dr. Ngangbam Romisina Tom TV da hai haukiba numit kharani asida state asida ka hena sabagi pibam ama mayok nare Mamang tham megi aroiba amade June gi hawalak sarukta ising ichaw thokiba asiga Manipur da saba hengalakliba asiga yamna mari nainai mafam kharada hauzik ising tungshin ba thengnaragaso ayamba mafam singdi ising kangsilaklei ising ichaw thokraba matungda leibak leihauda chupsin hauba ising amade inil sing ado nungsagi maishada yeibada nongthakta ka hena inil paikhalakpadage sabagi chang ase khangen hengalakpane Mioibada akanba maisha piba oina thokliba inil sing ase hena wangwa mafamda paikhatchakhigada adu greenhouse gas singna fajinduna thambadage ka hena sabagi pibam ase mayoknabane nungsit ki kuyom nungda leiriba greenhouse gas sing ase uwa singna ningthina subsin jagadabane adubu uwa marang kain haudaba asina greenhouse gas sing ase chupsin bangamdabadage sabagi chang ase hengalapane maram aduna yariba makai uwa paksana thamba mathau tai loinana aikhoina aikhoigi punsi mahingda ahongwa puraktuna aikhoidage greenhouse gas puthoktanaba honaba changi haina mangna makha takhe Greater Impal Sing Haitare akhoi chakholapu mitungina yum kai yam sajale lambi samjale thong yum chin henglakpa building yum sagalakpa asino maram boiraga akhoi gi beganik ki baronda hairaga akhoi gi urban heat island hai masi heat island sisu akhoi na aina uchariba background uchariba sing asi yengbiraga khangmagani uwa lai basing phamdadi khara kitang masi sapai uwa sing chena uji haije giba carbon dioxide susan giba mai cycle se mana akhoi gi khama mana ga thokpa ngamba che ki yungumba akhoi gi concrete na RCC na sabyum yotium oira maduna hit se akhoi gi sagala kana ma se hit se manungda mana chupsalo bo singami ado ko nungdang ko no ma thadorok pang asabase manin tharapna aduna manak tari ba asabase hegat pe am hele greenhouse gas emission am hegalak pasina akhoi maram boiraga akhoi gi kupsalaga thamgiba akhoi ising manin tholai basingse ising tholakano di yaroi akhoi nungsa saba hengani tholaga akhoi ising masing akhoi loktak me da lepi sagani ising achoga pukri me da lepi sabe kani adu manin tholak pasiga leibak ti tholak manin adagi ising chusaloba ising maruin ising chau thokraga chusaloba akhoi ni mitu phangda leibak chusaloba me manin ji heli chang se yamna adu ising chau thokraga na hena saba phawgi mongama su leirum phawgi gani masi isang chawam dragadi khara mu kitang ama kitang phawgadraina khanjai International Panel for Climate Change na pangthokba study amage report paluduna mahangna hai Delhi gi oina saba hengalapagi chang ase Celsius degree sino dasmik ani oi aduga Manipur gi oina saba henbalakpagi chang na Celsius degree ani dasmik ahum ni haide Pibam asida yenglabade yamna sai hainariba Delhi dagi changchatta saruk tara helibane masi aikhuini yamna laina lofom thokte state asida saba hengalakliba ase umang wamang ka hena kothokhiba asina su achawu maram amane amaromda Manipur ge topography terrain ge fibam ase atop state singa manadaba kaya lai maram aduna state asigi topography amadi terrain sing asida akhang ai singna top meeting thamduna landam asigi mahusagi fibam ase munna nainaba mathau tai haina mangna makha takhe Thajadana akhoi gi hengalai ba chai khuding gi makti ati akhoi index ama lai heat wave index na ko masi asar temperature su lawre adu hoji ga mayam factor mayam lawro kanda aduga Manipur gi sina yamna thajadana 2.3 degree centigrade adi hoji saruk tara hena sabe hengalai ba khoi da adu Delhi gi na lai hoji akhoi na sai hai ba khoi konung wei ba se 0.2 degree centigrade katani aduga akhoi da hoji globally akhoi Manipur gi tangi wena yeng kanda hoji ki moina piba report matungina 2.3 ni sigi chang se tara mathoi saruk tara hena akhoi da Manipur da sab ji hele masi ayambana su Arunachal ga Manipur da uwa yam kokthakre akhoi gi ubang sing asi sada yankhai de hena tathare adu masi su yam chawmana mamani uwa se leibina akhoi kamai da ising manin jel pura kanda hoji ki hairi ba greenhouse se pura kanda uwa sing chupsan ga do ba khot ka do si uwa se leitrabani na lekhang da leira ba khot pa tawbuni na mahata chuk ka do ba masagi khoi gi hydrological cycle da mayam mai balance water balance pu bom da ising makha da leiba mathak da leiga da ba leinung da leiga da ising gi magi chang se khoi gi yamna olak pa hoji ki hairi ba 2.3 gi magi si heat index da khoi haiga leiba se asi yamna khoi yamna si yamna khoi yam section ningai ni